ꯇꯨꯡꯗꯁꯨ ꯃꯁꯤꯗꯒꯤ ꯍꯧꯔꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯕꯨ ꯐꯍꯟꯕ ꯉꯝꯕ, ꯁꯔꯨ ꯇꯦꯛꯄ, ꯁꯤꯡꯂꯤ ꯊꯨꯞꯄ, ꯈ꯭ꯋꯥꯡ ꯅꯥꯕ, BP ꯁ꯭ꯇ꯭ꯔꯣꯛꯇ ꯑꯩꯈꯣꯏ ꯁꯤꯡꯂꯤ ꯐꯨꯟꯕꯒꯤ ꯃꯁꯥ ꯆꯠꯄ ꯉꯝꯖꯗꯕꯆꯤꯡꯕ ꯍꯥꯏꯔꯤꯕꯅꯆꯤꯡꯕ ꯑꯅꯥꯕꯁꯤꯡꯁꯤ ꯑꯉꯥꯡꯁꯤꯅ ꯉꯁꯤ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯦꯝꯕ ꯍꯧꯈ꯭ꯔꯒꯅꯤ꯫ ꯃꯍꯥꯛ January की तारीख 2026 अदु एखन लेजर मफम मसिना थांगैबन सिनाम लेकाइदगी हाइजिलरगा तारुंग कुन चंगभम सिगी मनाक्ता लेरिबा कई लोया लाकपा लायेंग संग नौना फॉर्म तौबनी मसिसी इनॉग्रेल डे नि अदुगा ngasiगी थौलम मसिगी मपुंग ओइरिबा आइकui इनाव लोया लाकपा ओइना मागसी लमदमसिगी थोइदोना मनुंग लेरबा आई नुंसिजर इनाव चांदम रोमेन हाइरिबा इनाव असिना सेमजा साजरपनी ngasiदी मसाम रोमदो मतिक चाना हाइरबा अदु मतांजासिदा मागिनी हाइदना लायेंग संगमा हांदोनरबी तंजामा रोमेन चांदम इनाव सिगी चिंदगी हाइबदी मागी वखललोमदगी करी खल्लिबा अखोइगी लोया लाकपा ओइना नांगसिना ngasi हांगिबा मागी लायेंग संगसी मतांगदा करी फोंदों निली बाय देखोई मते का मतंग तामी 6 January निथोकाबा नुमित याइफरबा नुमित असिदा मतम सांगनगी तुम इनजरकलबा अइना ताकपी तंबीबदा मसिमदी यारे हाइना इन खंजरबा लोया लाकपा ओइनाम नौबी हुजिक्ति महाकिजु मयामगी थबल तौबगी मतम हाइबदो ओइरक्तना असी थांगबन सिनाम लेकाइ तरुंग चंगभमगी हाइरिबा मफम असिदा महाकी लायेंग संगमा ngasiदगी हांजरे तुंगदसु ngasiदगी होरगा मयामगी थौगल तौदना अना अयेक कयाबु फहनबा ngamba, सरू टेकपा, सिंगली थुप्पा, ख्वांग नाबा, BP स्ट्रोक्ता कोई सिंगली फुनबगी मसा चटपा ngamjadabachingba हाइबनचingba अनाबसिंगसी अंगांगसिना ngasi tawba numisidagi semba hokhragani mahak tungdasu yamna yaifaba amasung mipum khudimaki thawal tawba ngamjaba phangjarasu haina aigi mottegi ayangna chama puningsida lepe mahak si phajana matik chai hadna kai noar ka ni kamo matam amada ina sum award ka lobo mapalam da satpu ro amu ai layang sang thong sulo londe mahak na dum powi ai le hori staff khara duga toraga mahak na angang khara duga loinaraga staff yang fazana dum handle to bai tare patient si moi tom seva to da o nagi sim khusemidi sim yaning da ba posim mu ti yawi ni chap chana aina to wa dumaina mana to wa ngambadu da yang na mahak si aduga ai tuina dai si ma sorang na chahi taraga thoi hum doi mu sure hai tare ma training to isi kuire ti trauma mu kimia la ba ni amarom da si yamna pukni nuksiba duna kala amarom da mu yeuragana लोया से मतोना मतिक चारे मागिसु मपुंग फाबो महुम ममा मागी सेमजा साजबगी तंजादुम आइना पीरबनी गाइना वाखल चाउथोकजबगी मिकोबो सोइले लोया दिकरि भावे नसिगि नुबिचे आइगे ओजादगी आइगे यामदगी आइना तमजब तापी तंबीबा म्यामजे मयामगी सेवा तौबो ngambani हाइबगी हरावले अदो आइगे यामना पीबीबा मही म्यामजना सिनरगा मयामगी सेवा तौबो ngambadu khakni अतै फदोबा ai हाइनि तसेमदि आइगी नाउ रोमेनसी माकी महिरोई माकी मखादु वर्क तौर मयाम अमा हौसिक मणिपुरगी मफम तोंगा तोंगा मसिंगना संदोक्तना नंगी नरोमदोम लेक्चर रो गाइना चलनिबा मसिंग खंगना लेरबनी खुदमोइना आइना यामुन्ना खंगजबदा हौसिक कक्वादा या पॉपुलर ओइन लेरबा दोनाजु रोमेनी मखाद मतम कुइन लेरमनी अदा ngasiदी मासु रोमेन गु मदु मफम फाना मफम दना मतिक चान लायेबगी थबक चथदन लेरी रोमेन आई की इसादगी खाइदोखिबा मखोइसिंसे
ꯃꯁꯤꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯒ ꯆꯠꯈꯤꯕꯗ ꯀꯔꯤ ꯐꯥꯎꯏ ꯏꯁꯥꯗ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯎꯔꯔꯣꯏ ꯑꯩꯉꯣꯟꯗ ꯂꯥꯛꯀꯗꯕ ꯄꯦꯁꯦꯟꯠ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯠꯈꯤꯗꯧꯔꯦ ꯀꯥꯏꯅ ꯃꯗꯨꯒꯤ ꯅꯦꯒꯦꯇꯤꯚ ꯁꯦꯟꯁꯀꯗꯤ ꯂꯩꯇꯕ꯭ꯔꯥ? ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯆꯥꯎꯊꯣꯛꯄ ꯐꯥꯎꯖꯩ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯈꯔ ꯈꯛꯇ ꯑꯣꯏꯔꯁꯨ ꯀꯣꯛꯍꯟꯖꯒꯦꯅ ꯈꯜꯂꯤꯕ ꯊꯃꯣꯏꯁꯤꯗ ꯉꯁꯥꯏ ꯑꯩ ꯈꯛꯇꯪꯗꯤ ꯀꯣꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯃꯌꯥꯝꯒꯤ ꯁꯦꯟꯅꯕꯁꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯃꯇꯤꯛ ꯆꯥꯖꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯈꯣꯏꯅꯁꯨ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯊꯣꯏꯗꯣꯛꯄ ꯑꯩꯒꯤꯗꯤ ꯉꯁꯤ ꯃꯣꯏꯅ ꯃꯇꯤꯛ ꯆꯥꯔꯛꯄ ꯃꯈꯣꯏꯅ ꯐꯒꯠꯂꯛꯄ ꯍꯥꯏꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯕ ꯃꯤꯀꯨꯞꯅꯤ꯫ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯃꯈꯣꯏꯒꯨꯝꯕ ꯑꯐꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯑꯃꯨꯛꯀ ꯃꯌꯥꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡꯗ ꯆꯠꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯁꯅꯨ ꯍꯥꯏꯕꯒꯤ ꯑꯩ ꯑꯁꯥ ꯂꯩ꯫ ꯂꯤꯌꯣ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯅꯤ ꯃꯥꯒꯤꯁꯨ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯁꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯂꯥꯛꯄꯁꯦ ꯁꯪꯒꯥꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯗꯨꯀꯥꯟ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯪꯒꯥꯕꯁꯤꯡꯁꯦ ꯌꯥꯝ ꯆꯠꯂꯦꯕꯀꯣ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯏꯇꯥꯎ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯕ ꯌꯥꯝ ꯈꯦꯠꯅꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯎꯕ ꯐꯪꯉꯦ꯫ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯁꯃꯦꯇꯤꯛꯀꯤ ꯍꯥꯡꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯁꯦꯂꯦꯕ꯭रिꯇꯤ ꯌꯥꯎꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯌꯥꯎꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯂꯩ꯫ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯦꯡꯕꯅꯦ ꯍꯥꯏꯕꯁꯦ ꯇꯥꯛꯑꯦꯕ꯫ ꯑꯗꯨꯕꯨ ꯏꯇꯥꯎ ꯂꯣꯌꯥꯒꯤꯗꯃꯛꯇ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏ ꯃꯤ 3-4ꯁꯤꯅ ꯂꯥꯛꯑꯒ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯌꯨꯝꯒꯤ ꯃꯔꯤꯅꯤ ꯍꯥꯏꯅꯕꯒꯤ ꯄꯣꯠ ꯑꯃ ꯎꯍꯜꯂꯒ ꯁꯤꯗꯤ ꯑꯁꯦꯡꯕ ꯀꯠꯊꯣꯛꯄꯅꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯑꯁꯦꯡꯕ ꯎꯕ ꯏꯌꯥꯝꯕ ꯔꯣꯃꯦꯟꯁꯦ ꯑꯩꯅ ꯑꯉꯛꯄ ꯅꯠꯇ꯭ꯔꯒ ꯏꯇꯥꯎ ꯂꯣꯌꯥꯒꯤꯗ ꯑꯉꯛꯄ ꯈꯔ ꯌꯥꯎꯋꯦ꯫ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯆꯥꯁꯦ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯦ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦꯕ꯫ ꯑꯉꯥꯡ ꯑꯃ ꯁꯦꯝꯅꯕꯒꯤ ꯍꯣꯠꯅꯕꯗ ꯃꯤ ꯑꯣꯏꯅꯕꯒꯤ ꯁꯦꯝꯅꯕꯒꯤ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ꯫ ꯑꯗꯨꯕꯨ ꯗꯥ ꯔꯣꯃꯦꯟꯅ ꯁꯦꯝꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯝꯃꯦꯕ꯫ ꯑꯗꯨꯒ ꯏꯇꯥꯎ ꯂꯣꯌꯥꯁꯨ ꯃꯥꯒꯤ ꯄꯦꯔꯦꯟꯁ ꯁꯦꯝꯕ ꯉꯝꯗ꯭ꯔꯁꯨ ꯃꯆꯥ ꯑꯃꯅꯤ ꯈꯜꯂꯒ ꯀꯠꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯥꯗꯧꯅ ꯃꯥꯡꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯁꯦꯝꯃꯛꯄꯁꯦ ꯃꯁꯤꯁꯨ ꯄꯨꯔꯥ ꯑꯉꯛꯄꯅꯦꯕ꯫ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟꯁꯦ ꯗꯥ ꯔꯣꯃꯦꯟꯗ ꯍꯥꯏꯐꯦꯠꯁꯨ ꯍꯪꯉꯦ ꯗꯥ ꯔꯣꯃꯦꯟ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯇꯥꯀꯦꯅ ꯍꯥꯏꯕꯗꯣ ꯃꯐꯝꯁꯤꯡꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯗꯤ ꯗꯥ ꯔꯣꯃꯦꯟꯗ ꯀꯁꯇꯃꯔꯁꯦ ꯍꯟꯊꯔꯣꯏꯗ꯭ꯔꯥꯅ ꯑꯩꯅ ꯍꯥꯏꯐꯦꯠ ꯍꯪꯉꯦ꯫ ꯗꯥ ꯔꯣꯃꯦꯟꯅ ꯌꯥꯝ ꯐꯖꯕ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯌꯥꯝꯃꯟꯖꯅꯣ ꯁꯤꯗꯤ ꯌꯥꯝꯃꯤꯉꯩ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯁꯤꯅꯦꯕ꯫ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯂꯥꯛꯏꯕ ꯀꯁꯇꯃꯔ ꯍꯥꯏꯕꯗꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯦꯕ ꯗꯥ ꯔꯣꯃꯦꯟꯁꯦ꯫ ꯑꯅꯥ ꯑꯌꯦꯛꯀꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯐꯝꯃꯒ ꯗꯥ ꯔꯣꯃꯦꯟꯒꯤ ꯉꯥꯏꯕꯒꯤ ꯁꯔꯨꯛꯇꯤ ꯃꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯁꯤꯡ ꯌꯥꯝ ꯇꯥꯔꯗꯤ ꯈꯥꯏꯗꯣꯛꯑꯒ ꯑꯋꯥꯕꯁꯤꯡꯗꯣ ꯀꯣꯛꯀꯅꯤ ꯂꯩꯕꯥꯛꯀꯤ ꯍꯦꯟꯅ ꯁꯦꯕꯥ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯄꯣꯛꯑꯦꯕ꯫ ꯑꯗꯨꯅ ꯑꯩꯗꯤ ꯏꯇꯥꯎ ꯂꯣꯌꯥꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅ ꯑꯍꯜ ꯂꯃꯟ ꯄꯦꯔꯦꯟꯁꯁꯤꯡꯅ ꯁꯦꯝꯕ ꯉꯝꯗꯕꯗꯣ ꯗꯥ ꯔꯣꯃꯦꯟꯅ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯥꯛꯅ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯗꯥ ꯔꯣꯃꯦꯟꯗꯁꯨ ꯊꯥꯒꯠꯂꯛꯑꯦ꯫ ꯂꯥꯏꯌꯦꯡꯁꯪꯁꯤ ꯌꯥꯝ ꯊꯨꯅ ꯆꯥꯎꯈꯠꯇꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯃꯥꯒꯤ ꯁꯔꯚꯤꯁ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯨꯗꯣꯜ ꯇꯝꯕ ꯃꯗꯨꯗ ꯂꯝꯗꯝꯁꯤ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯙꯧꯅ ꯑꯆꯧꯕ ꯇꯦꯡꯕꯥꯡ ꯄꯤꯕꯤꯗꯅ ꯃꯉꯣꯟꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯗꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯣꯏꯍꯟꯕꯤꯌꯨꯗꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯒꯤꯀꯣ ꯁꯤꯗ ꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯇꯔꯨꯡ ꯈꯨꯟ ꯁꯤꯗꯒꯤ ꯆꯪꯉꯛꯀꯗꯧꯕ ꯊꯧꯖꯤꯜꯂꯛꯑꯀꯥꯟꯗ ꯁꯤꯗ ꯆꯪꯉꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯌꯦꯡꯁꯪꯗꯨꯅ ꯁꯤꯗ ꯂꯩꯔꯦ꯫